ꯌꯨꯝꯁꯦ ꯊꯥꯗꯣꯛꯅ ꯆꯠꯇꯣꯔꯦ ꯅꯨꯡꯉꯥꯏꯇꯦ ꯆꯤꯛ ꯆꯤꯛꯑꯅꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯁꯤꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ ꯃꯄꯥꯛ ꯑꯃ ꯂꯩꯔꯤꯁꯦ ꯄꯨꯗꯤꯅꯥ ꯍꯧꯖꯨꯕꯤꯒꯁꯦ ꯀꯩꯝꯇ ꯀꯦꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯁꯤꯝꯄꯜꯅꯤ ꯄꯨꯔꯥ ꯅꯣꯡꯁꯨ ꯂꯥꯛꯏꯕ ꯑꯗꯨꯅ ꯖꯥꯡ ꯇꯧꯔꯒ ꯆꯠꯅꯕ ꯌꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯂꯧꯔꯛꯀꯦ ꯍꯧꯖꯤꯛ ꯊꯣꯛꯅꯕꯒꯤ ꯀꯟꯅ ꯄꯣꯠ ꯆꯩ ꯍꯣꯡꯗꯣꯛꯄꯒꯤ ꯂꯥꯡꯉꯦꯕ ꯍꯟꯗꯣꯔꯦ ꯏꯄꯥꯝ ꯊꯥꯗꯣꯛꯇꯣꯔꯦ ꯏꯄꯥꯝꯗꯒꯤ ꯍꯟꯗꯣꯔꯦ ꯁꯤꯗ ꯃꯃꯥꯅ ꯀꯟꯅ ꯄꯣꯠ ꯆꯩ ꯍꯥꯞꯅꯕꯒꯤ ꯀꯟꯅ ꯇꯧꯔꯤ ꯌꯨꯝꯒꯤ ꯑꯄꯥꯟꯕ ꯁꯤꯒ ꯌꯣꯡꯆꯥꯛꯁꯨ ꯀꯟꯅ ꯍꯥꯞ ꯀꯩꯅꯣꯅꯦ ꯌꯥꯝ ꯍꯥꯞꯄꯅꯨꯅꯦ ꯑꯋꯥꯊꯕꯤ ꯃꯨꯜꯂꯝꯃꯤꯔꯣ ꯑꯁꯤ ꯀꯩꯅꯣꯁꯦ ꯑꯋꯥꯊꯕꯤ ꯁꯤꯁꯨ ꯃꯨꯜꯂ ꯃꯥꯜꯂꯦ ꯑꯅꯤꯗꯣ ꯃꯨꯜꯂꯦ ꯅꯣꯏ ꯌꯥꯝ ꯄꯥꯝꯅꯩ ꯑꯗꯨꯅ ꯀꯔꯤ ꯊꯔꯣꯏꯔꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯊꯔꯣꯏꯗꯨꯅꯤ ꯁꯦ ꯄꯨꯈ꯭ꯔꯤꯒꯤ ꯊꯔꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯧꯍꯧ ꯖꯥꯝꯃꯤ ꯍꯥꯏꯔꯒ ꯂꯧꯍꯧꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯦ ꯏꯆꯥꯅꯨꯄꯤꯁꯦ ꯇꯨꯔꯦꯟꯅ ꯂꯣꯏ ꯍꯥꯞꯆꯤꯜꯂꯦ ꯄꯣꯠ ꯆꯩ ꯅꯨꯡꯆꯩꯁꯤꯒ ꯂꯣꯏ ꯄꯦꯛꯀꯤꯡ ꯇꯧ ꯂꯣꯏꯔꯦ ꯃꯃꯥꯅ ꯆꯅꯥ ꯑꯗꯨꯗꯤ ꯎ ꯍꯤꯗꯥꯛ ꯍꯥꯏꯕ꯭ꯔꯥ ꯑꯣꯛ ꯍꯤꯗꯥꯛ ꯍꯥꯏꯕ꯭ꯔꯥ ꯑꯣꯛ ꯍꯤꯗꯥꯛ ꯍꯥꯏꯕ꯭ꯔꯥ ꯄꯄꯥꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯄꯥꯅ ꯍꯦꯟꯅ ꯅꯩꯔꯦ ꯇꯧꯔꯤꯁꯦ ꯍꯅꯨꯕ ꯃꯥꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯌꯦꯡꯉꯨꯁꯦ ꯅꯍꯥꯅꯤ ꯄꯨꯔꯥ ꯍꯅꯨꯕ ꯅꯠꯇꯦ ꯅꯍꯥꯅꯤ ꯅꯍꯥ ꯊꯤꯟꯕ ꯂꯣꯏ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯆꯠꯂꯦ ꯃꯌꯥꯝ ꯑꯌꯨꯛꯁꯦ ꯂꯥꯡꯉꯅꯤ ꯍꯥꯏꯅꯅꯦ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯑꯗꯨꯗꯣ ꯃꯃꯥ ꯕꯖꯥꯔ ꯕꯦꯛ ꯑꯆꯧꯕꯗ ꯑꯃ ꯍꯥꯞꯆꯟꯁꯤ ꯌꯥꯟꯅ ꯆꯠꯅꯕꯩ ꯄꯄꯥꯒ ꯃꯃꯥꯒ ꯇꯧꯔꯤꯁꯦ ꯄꯣꯠ ꯆꯩꯁꯦ ꯑꯗꯨꯝ ꯍꯣꯟꯅ ꯂꯩꯔꯤꯁꯦ ꯄꯣꯠ ꯆꯩ ꯂꯩꯅꯨ ꯍꯥꯏ ꯀꯔꯤꯅꯣ ꯌꯦꯡ ꯄꯪꯊꯥꯡꯗ ꯊꯥꯡꯉꯤ ꯌꯦꯡ ꯄꯥꯂꯣꯡꯈꯥꯟꯁꯦ ꯊꯥꯡꯗꯣꯔ ꯃꯥꯜꯂꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯐꯣꯏꯗꯣ ꯁꯦꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯩ ꯔꯥ ꯍꯥꯞꯄꯒ ꯑꯗꯨ ꯃꯊꯛꯇ ꯍꯥꯞꯇꯣꯏꯅꯤ ꯁꯤꯃꯨꯛ ꯀꯩꯒꯤꯅꯣꯕ ꯅꯪ ꯇꯧꯔꯤ ꯄꯣꯠ ꯆꯩ ꯂꯩꯁꯜꯂꯛꯀꯅꯣ ꯍꯥꯏ ꯁꯤ ꯍꯥꯡꯗꯣꯛꯑꯒꯦꯁꯦ ꯄꯨꯔꯥ ꯒꯥꯔꯤ ꯂꯥꯛꯄ ꯌꯦꯡꯉꯣ ꯏꯃꯥ ꯏꯄꯦꯝꯃ ꯀꯩꯅꯣ ꯈꯣꯡꯗ꯭ꯔꯨꯝ ꯉꯥꯛꯇꯔꯣ ꯁꯤꯕꯣ ꯌꯥꯝ ꯃꯄꯤꯁꯦ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯅꯦ ꯁꯤ ꯅꯤꯉꯣꯜ ꯀꯩꯗꯧꯔꯒꯦꯅꯦ ꯁꯤꯕꯣ ꯂꯥꯏ ꯍꯩꯔꯣꯛꯇꯨ ꯄꯨꯔꯒ ꯌꯥꯔꯦꯅꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯄꯄꯥꯗꯤ ꯑꯃꯨꯛꯀ ꯆꯠꯈ꯭ꯔꯦꯕ ꯁꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯣꯕꯤꯒ ꯑꯃꯨꯛ ꯂꯩꯔ ꯊꯝꯃꯝꯃꯦ ꯃꯅꯥ ꯇꯥꯕꯤ ꯀꯣꯕꯤꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯂꯪꯒꯥꯠꯇ ꯂꯩ ꯃꯃꯥꯒ ꯄꯄꯥꯒ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯒꯦ ꯀꯩ ꯊꯣꯛꯑꯦꯅ ꯌꯦꯡꯒꯦ ꯄꯥꯂꯪꯒꯥꯠꯀꯤ ꯉꯁꯤ ꯕꯖꯥꯔ ꯅꯨꯃꯤꯠꯅꯦꯕ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯤꯡꯉꯣꯜꯅꯤꯅꯀꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯄꯥꯝꯗ ꯈꯔꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯃꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯜꯂꯤꯅꯦꯕ ꯌꯨꯝ ꯑꯗꯒꯤ ꯃꯐꯝꯗꯨꯒ ꯌꯨꯝꯗꯨꯒ ꯆꯥꯎꯅ ꯄꯣꯛꯂꯛꯇꯅ ꯆꯥꯎꯅ ꯑꯗꯨꯒ ꯂꯣꯏ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯅꯤꯄꯥ ꯃꯌꯨꯝꯗꯨꯅ ꯍꯦꯜꯂꯦꯅ ꯂꯩꯅꯦꯕꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯅꯠꯇ꯭ꯔꯥ ꯆꯤꯆꯦꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯊꯤꯜꯂꯦ ꯆꯤꯆꯦ ꯊꯤꯜꯂꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯏꯆꯤꯛ ꯆꯤꯛꯍꯧꯔꯅꯤ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗꯁꯨ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯑꯅꯤꯈꯛ ꯂꯥꯛꯑꯒ ꯂꯥꯡꯉꯦ ꯅꯨꯡꯉꯥꯏꯔꯝꯃꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯆꯤꯛ ꯆꯤꯛꯑꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯄꯥꯂꯪꯒꯥꯠꯇ ꯂꯩ ꯌꯨꯝꯗꯒꯤꯗꯤ ꯊꯣꯛꯂꯛꯄꯗ ꯅꯦꯇꯣꯟꯁꯨ ꯗꯆꯥꯁꯨ ꯑꯩꯈꯣꯏ ꯗꯆꯥꯒꯤ ꯃꯆꯥ ꯑꯟꯖꯂꯤ ꯊꯣꯏꯊꯣꯏꯕ ꯂꯣꯏꯅ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏ ꯎꯅꯔꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯂꯧꯔꯛꯇ꯭ꯔꯦ ꯁꯤꯒ ꯌꯧꯔꯒ ꯑꯣꯏꯅ ꯄꯥꯂꯪꯒꯥꯠꯇ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯑꯩ ꯒꯥꯔꯤꯗ ꯂꯩꯍꯧꯔꯦ ꯁꯤꯗ ꯑꯣꯏꯅ ꯂꯧꯔꯦ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯖꯔꯛꯀꯦ ꯆꯨꯔꯆꯥꯟꯄꯨꯔ ꯊꯣꯡꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯁꯦꯝꯃꯤ ꯃꯥꯜꯂꯦ ꯐꯖꯅ ꯁꯦꯝꯈꯔꯦ ꯃꯈꯥꯗ ꯁꯦꯝꯃꯤꯔ ꯑꯣ ꯎꯔꯔꯣꯏꯗ ꯍꯜꯂꯛꯄꯗ ꯃꯝꯃꯅꯤ ꯊꯣꯡꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯁꯦꯝꯃꯤꯕ ꯃꯊꯛ ꯑꯣꯏꯔꯛꯀꯗ꯭ꯔꯣ ꯋꯥꯡꯅ ꯁꯥꯗꯣꯏꯅꯤ ꯑꯣ
ꯖꯨꯂꯣꯡꯄꯨꯔ ꯊꯣꯡꯁꯨ ꯑꯅꯧꯕ ꯁꯥꯗꯣꯔꯦ ꯅꯨꯡꯉꯥꯏꯗꯣꯔꯦ ꯆꯤꯆꯦꯒ ꯏꯕꯥꯅꯤ ꯍꯟꯗꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯈꯔꯅꯤꯗꯨꯅ ꯅꯨꯡꯉꯥꯏꯕꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯣꯛꯈꯦꯅ ꯂꯩꯔꯝꯃꯦ ꯆꯤꯆꯦ ꯆꯠꯈꯤꯕꯗ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯆꯤꯛꯄ ꯑꯃ ꯍꯦꯟꯈꯔꯦ ꯑꯩ ꯑꯃꯨꯛ ꯆꯤꯆꯦ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤꯔ ꯅꯣꯡꯃꯇꯅꯤ ꯑꯣꯏ ꯃꯥꯅ ꯂꯩꯍꯧꯔꯤꯁꯦ ꯍꯥꯃ ꯆꯤꯆꯦ ꯆꯠꯈ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯅꯣꯡꯃꯇ ꯑꯣꯏ ꯃꯥꯅꯦꯀꯣ ꯂꯩꯊꯔꯝꯃꯤꯁꯦ ꯆꯤꯆꯦ ꯆꯠꯈ꯭ꯔꯒ ꯗꯤꯟꯌꯥꯗꯅ ꯑꯩꯁꯨ ꯅꯣꯡꯃ ꯈꯛ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯃꯥꯒ ꯄꯄꯥꯒ ꯁꯅꯥꯅꯨꯒ ꯇani ꯁꯅꯥꯅꯨꯗꯤ ꯀꯣꯂꯦꯖ ꯆꯠꯂꯤ ꯑꯃ ꯆꯠꯂꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯤ ꯃꯃꯥꯒ ꯄꯄꯥꯒ ꯏꯆꯤꯛ ꯆꯤꯛꯇꯣ ꯅꯨꯡꯉꯥꯏꯇꯦ ꯆꯤꯆꯦꯒ ꯑꯩꯒ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯄꯨꯟꯅ ꯂꯥꯛꯀꯦ ꯈꯪꯕ꯭ꯔꯥ ꯂꯥꯛꯀꯅꯨ lao ꯂꯥꯛꯀꯅꯨ ꯀꯩꯒꯤ ꯂꯥꯛꯀꯅꯣ ꯍꯥꯏꯕ ꯂꯥꯛꯀꯅꯨ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤꯅꯦ ꯆꯠꯈ꯭ꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯂꯥꯛꯑꯗꯤ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯒꯅ ꯄꯨꯟꯅ ꯍꯔꯥꯎꯔꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯗꯨꯗꯤ ꯅꯣꯏ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯨꯔꯥ ꯍꯥꯎꯁꯐꯨꯜ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ ꯌꯨꯝꯒ ꯊꯥꯗꯣꯛꯑ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯏꯕꯥꯅꯤꯒꯁꯦ ꯂꯥꯎꯅ ꯍꯔꯥꯎꯅꯒ ꯅꯣꯡꯇꯅꯒ ꯇꯧꯋꯦ ꯌꯨꯝꯁꯦ ꯄꯨꯔꯥ ꯄꯣꯛꯈꯥꯏꯗꯩꯒ ꯇꯧꯔꯤ ꯑꯉꯥꯡꯒ ꯀꯔꯤꯒ ꯄꯄꯥꯅ ꯅꯣꯏ ꯑꯅꯤ ꯄꯨꯟꯅꯒ ꯀꯧꯔꯔꯣꯏ ꯑꯩ 이반이 랑보다 누아이띠 ꯄꯨꯟꯅ ꯀꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ ꯅꯠꯇꯦ ꯂꯥꯡꯕꯗꯣ ꯅꯠꯇꯦꯅꯦ ꯅꯍꯥꯟ ꯑꯃꯨꯛ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯕꯨ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯕꯕꯥꯅ ꯍꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯗ ꯂꯥꯡꯕꯗꯣ ꯂꯩꯗꯅ ꯅꯪꯁꯨ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯑꯗꯨꯁꯨ ꯂꯥꯡꯒꯅꯨ Tabungan Jocelyn ai chỉ có tự dùng mi phẩm địa về qua tận có chế mèo thì nó lùi đấy ai chỉ ai vậy mi phẩm địa hai về qua nè bớt xịt mà sẽ có chế ngắt tận ngay này cái kia đó số biết lấy được số gì nè pa cái này phân rồi ai sẽ cái chúng mình màn thấu số lấy nè màn thấu số thôi liền em màn thấu papa mama số lấy nè đó chứ papa mama số ngay lấy đi Nanu su lei te sanam cha su lei te. bây giờ rồi tụi tôi khoan khoan ta của mama lối thằng giờ cái sân đấy phụ thuộc sinh ăn Na gai do poro chalo gai poro chalo. có sẽ mèo sẽ lùi Gai poro chalo. 이바이 감라 아이디 하이브니 나 이리 만더 ai khôn nè Gai dim poro. ai khôn nè Na gai do poro. Giang đông bao đông ai khôn nè ai khôn 나 콘. 릭샤를 들어내 릭샤도 또 그네. Ja jani la. Loi la. 너 감도 봐 맞다. không có nên chỉ chỉnh nó phủ cái tập rồi đây màn thấu số nó papa số màn thấu số lấy phụ thằng này lúc mà nhìn thấy tàu chứ Lu moi. Lu men ai na mo kai. Papa de ke to ai na kun na ai de ma kun de ma gari poro ka. ấy papa gari phụ đấy mà này khá luôn đấy mà nhiều đấy papa ấy lúc mà nhìn nè chơi mèo chứ Poro ka no nyang. 시작돼. 나 거기 아니 나가는 거 사. Masefu. 아이고 cay kia Alam ba chalo. nung tigi wala ay hata mà lấy chặt luôn 합당은 농가를 잡더니 너희 마마네 있는 텔레가 합당 사먹으니 합당 못 먹는 거 그냥 텔레를 꼬면 아무랑 잡거나 lúc mà nhìn thấy tàu chứ 이바이 코네 양을 보게. 잘해 나위. thấy kia ai pam da lay bachat lu baduga habak pangatani se sisina khoi gi chegi manem boni ne na hapak pani se machu se yam phajare si hapak pani degi ina wana si hapai de chuni ama so hapak pani si ina mana hapak pani jingge hapak pangatan na cholesterol mo ga se to hape sise mama na hapakpa
ꯑꯗꯩ ꯅꯦꯇꯣꯟꯅ ꯍꯥꯄꯛꯄ ꯐꯤ ꯃꯇꯦꯛꯁꯤꯡꯒ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤꯒ ꯌꯥꯎꯁꯪꯒꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯂꯦꯠ ꯑꯣꯏꯅ ꯊꯥꯡꯒꯠꯂꯦ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯌꯥꯎꯁꯪꯒꯤꯗꯣꯁꯨ ꯂꯣꯏꯈꯤ ꯇꯥꯔꯦꯅ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯥꯡꯒꯠꯄꯅ ꯐꯅꯤꯅ ꯌꯥꯎꯁꯪꯒꯤꯗꯣ ꯍꯥꯟꯅ ꯍꯥꯞꯆꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯌꯨꯝꯗꯒꯤ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠ ꯑꯗꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯄꯦꯟꯗꯤꯡ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯊꯥꯡꯒꯠꯂꯛꯑꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩ 1K ꯍꯦꯜꯂꯛꯑꯦ 2K ꯌꯧꯗꯣꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯡꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ 2Kꯁꯨ ꯌꯥꯡꯅ ꯌꯧꯍꯟꯕꯤꯔꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ